Kuki Joe Miamna Imphal Lakpa Matamda Tholakpa Phafatagi Dai Punamak Anova Lenga Asinapugan Haina Chief Minister Y Kem Chana Phongdokre Ukhrul ge litanda thokliba irang asi makhatana sangthadana ba haidana Kuki Students Organization amadi katho katamnau longna appeal tarakli Manipur State BJP na luchingba anoba lagak aba sem khrabatungda party si anoba president athubada khallaba yana leire Manipur gi anoba lengak asigi cabinet expansion tha asigi tara nithoi amasung tara manga gi marakta tawraba yai haina official gi oiba paw amana phongdorakli Amadi Imphal amadi Ukhrul gi miyamna chathok chasin tawbada khudong chana bagi damakta Manipur lengakna akhannaba helicopter service hodokre Kurumjari ISCOM News Mian Tabir Punamakpu Ahana Maktada Suraj Khongman Taban Taram Nokcheri Haujek Mapung Oiba Pau Kuki Joe Community gi Miyoi Singna Ana Layengi Oina Natraga Imphal da Lakpa Matamda Haujek Paliba Lengak Asina Daita Pumba Pugani Haina Chief Minister Yumnam Khem Chana Phongdokre Wafamasi Ministry of Road Transport and Highways MORTH na sanction Tokiba strengthening of existing pavement from 0 km to 15 35 km to 30 and 30 km to 45 km National Highway 137A Imphal Kakching Lamkhai section project flag of Tobagi Thoramda Phongdokhibani State Lengak na Sinduna Chief Minister Yumnam Khemchan Cabinet Minister Govindas Konthok Zamamadi KH Loken Yauna BJP Manipur Pradesh ki President A Sharda Chief Secretary Punit Kumar Goyal amadi Tongan Assembly Constituency Sengi MLA Kayasu Saruk Yaduna Pangthokhiba Thoram aduda Chief Minister Namakha Taraduna Haikibani Thanlon Assembly Constituency ki MLA Vungzagin Valte gi Maikaidagi Mahakna Chief Minister Oirakpada Harauba Phongdoktuna mobile phone gi khuthangda wari sanaraba Numit adugi numidangda Valte gi hakjangi fibam soksil lakpana maram oiraga ICU da emit tawre Churachandpurda matik chaba laying pham leitabana khudong chadre mateng pangbina bahairakpadagi mahaki maikaidagi angam mateng tawraba matung ngarang makha taba laying chathanaba Delhi gi damak Valte bu chartered air ambulance ta pukhibane loinana Kuki Joe community singe maraktagi Imphal da lakpa maruoina ana laying ga mari leinana lakpa singe daita pumba Palibalengak asina pugani makhoida karigumba amata thokhaloi haiki masida natana lamdamasigi special contractor kayana amata oina punsinduna minus yaugana sengbadoriba lambi asi chahi asigi April tha fawbagi manungda loishingani haina contractor singe maikaidagi miyam mamangda Chief Minister da thajaba piki loinana Chief Minister gi maikaidagi so quality maintain tawdana saba lambigi bill pi danaba Chief Engineer da khanghanki Mr. Kaya, loina mo na mating pakakanda, madu, asoy na yaw bagay, marang friend of na, kundi, meron na yung yung su, uobot bilaga, airport tagi na ng sakre, ado, magi, aksang paraga halaksan mo yung soda ko rin gani, loina, ay natamdan ni si, pagi, Secretary of Home Suday, Kukizo Community, laying balak pa, impanda lakpa, kundi Sarkarna daita lawani mapoy lakota karigumba amada tholo ay sarkarna daita lawani siya ina haidari guna na aina lotion mada thamdani si thabak si joint venture Manipur gi ahanda puwari wa mali contractor mayam pulla kanda pulla thika si thada minaba madusu minus yaudana Manipur gi puwari da ahanda Manipur gi sangai ba contractor Shaguna, Father Bini, Sajana Tabak Sura, and Yagi Tazavale
Ukhrul district ke Litan township ta thokliba irang amadi Ukhrul lambi da chathariba bangamari leinana Litan sarai khong gi tangkhul naga khunja sing amasung yumlo nabaku ki khul sing gi bungi khunja sing gi marakta chauna ungkhatnarak pamadi Sarkar Fung village tagi AS Sterling chahi koba tangkhul naga khunja ama kuki furuk ki miyoi kharana tamthina furak khibagi wahauda nakalani makta ngarang numidang wairam dagi hauna ngasi ayuk fawada khana chainabagi thodok ama yakhai thugai bagi thodok singda punna nakal animaki yum kun hena mai thaduna amangata thohan khre hairi thodok adu laksinana bahona bada Ukhrul district magistrate Ashish Dasna official gi oiba oina thokliba Prohibitory Order Amada Bharatiya Nagarik Suraksha Sanhita BNSS 2023 ge subsection 1 ge section chamaga humpu humdoi gi makhada Litan town na koliba mafam singda khundariba khunja sing mayum dagi mapal thokpa thingkibaga loinena lambi asida law amadi order kairakpa yaba thabak thoram sing ngarang numidang pung 3 tagi athingba sing makha taba order ama thoktriba phawba thamduna leiribane masigi mathakta district magistrate na Assam Rifles ki kalam mari Central Armed Police Forces ki ahenba personnel sing 8 Bihar Regiment ki kalam mari amadi 4 Mahar Regiment ki personnel sing mafam adu da deploy tawduna makha taba irang sing thoktana ba security ki akan ba thorang sing lokhatpa haukhre nauna Litan township ta naga amasung kuki khunja sing gi marakta nauna thorakliba khana chainaba gi thodog asibu makha tana sangdadana ba community ani asige kuki students organization amasung katho katam now long sing Sina mafam aduda santi lehanana ba appeal tawrakli hiram basiga mari leinana Manipur gi deputy chief minister Losi Dikhona Litan police station da chair lauduna mifam pangthokre mifam aduda civil police amasung political officer sing sarugya khiba mifam aduda tangkhul nagalong tangkhul sanau long amasung Kathogi President Singh, Assam Rifles ki GOC Ukhrul gi MLA, SDO, SDC amasung additional SP Ukhrul yauna mafam aduda santi hanjilakna ba amadi makhata na irang thoktana bagi matangda wakhana khi Ukhrul ge Litan da ngarang dagi hauna irang thokliba sida miyoi kharana tangkhul naga amadi kuki singge yum kai mai thariba si awang ba thakta kandem tawi haina National People's Women Front NPWF ki president Nonibala Sapam na khoyak piduna thokpa cherol amada phungdorakli cherol asina makha taraduna khanna chainabana kaidaunungda issue amagi waroi sin purakpa ngamloi karigumba bhap tana hogdaba thodok amana maram oiraga furup ani gi marakta nungsinadaba thoklak loidabani thokhalloidabani apun bana ikhoigi aseng ba masakni maramaduna nakalani maki miyoi singna wari sanaduna irang asi khana chaina ba yaudana loisilna ba hotnamina si haina appeal tawrakli Manipur state ta kumjali sing ani kulhumdagi megitang ahumdagi hawrakhiba Kanglup ki irang asina maram oiraga state asida political gi charang na bamadi matam khara presence rule thamnurabagi matung handakta nauna Yumnam Khemchan Singh na chief minister oina anoba lengak ama sem khraba matung Central Bharatiya Janata Party BJP na Manipur state unit ki oina anoba president ama khanna ba sem sare haina party asigi official amana phongdorakli BJP Manipur unit ki anoba president khanba Thinta Kibasi irang amadi tang taba government ama leitana la Kibasina achoba maram amani hairi hauzik leiriba Manipur state ki BJP unit ki president adhikari mayum Sharda Devi asi eng sok lising ani kunmathoi gi jun gi tang kuntarukta central BJP gi luchingba singna khalaktuna party asi gi thabak thoram sing yengsinduna lakhibani Manipur state unit BJP gi anoba president khanbagi official oiba announcement leitrabasu central BJP leaders singna Manipur gi oina party asi gi Maipunana Puba Ngamba Amadi Lising Ani Kuntareta Pangthokadoriba Manipur Assembly Election Party Asibu Mai Pakpa Purakpa Ngamba Miyoi Khanduna Organization Asibu Mapangal Kalhanba Miyoi Amada Soidana Thuba Matamda President gi Pharmacy Sinarakpa Yabagi Oithokpa Leiri Hairi Party Asigi Manungda President Oirakpa Yai Haina Panariba Miyoi Singadu Party Asida Matam Kuina Thabak Tawrakpa BJP General Secretary L Deven Singh amasung former General Secretary Samurai Latpam Premananda Sharma Yauri aduga elected MLA Singhi Marakta MLAs Sapam Ranjan Singh amasung TH Basanta Kumar ani asisu President oina khalakpa yabagi oithokpa lei hairi panba yabadi All India
Congress Committee na Manipur gi Hanagi Chief Minister Okram Ibobi Singbu Manipur Pradesh Congress Committee gi President oina khalaktuna pham paihan khiba si Congress ki oina anoba political khongthang amani hairi aduga BJP State Unit singi President singi election singasi National gi anoba President khandringai mamangda pangthoktuna lakhibani adubu Manipur State asida anoba lengak lakpa amadi stable oiba mawongda hanjil lakpa asina Manipur gi oina su party asigi anoba President ama soidana halakpa yagani yabagi oithokpa lei hairi Thasigi tang marida Yumnam Khemchan Singh na Manipur gi anoba Chief Minister oina wasak laukhiba amadi Govindas Konthau Zamna Home Portfolio piduna Cabinet Minister Nemcha Kipgen amasung Loshi Dikho Singh na Deputy Chief Minister amadi Khuraizam Lokena Cabinet Minister oina wasak laukhrabagi tungda hauzik anoba government asigi Cabinet Minister expansion tobagi thorang asi yamna luna leiri adubu yamna thajaba yaba pawmagi matungina anoba Y Khemchan Singh na luchingba government asigi Cabinet Minister Singh expansion asi thasigi tang tara nithoi amasung tara mangagi marakta tawrakpa yai haina panari Cabinet Minister from Gidamak BJP single leader Singda Manipur gi MLA Singh lobby toba hunakre hairi adubu Central BJP luchingba Singh na Manipur gi Cabinet expansion tobuda maram chana ningthin allocation tawrakani haibagi thajaba Singh thamli hairi Khudaki oina athubada amadi anayek yawakpa matamda miyamda chathok chasinge khudong chaba pinanabagi pandamda state government asina Imphal amasung Ukhrul gi oiba akhanaba helicopter service sing yamna thuba matamda hawdoklagani haina Anurag Vajpayee Additional Chief Secretary Transport Government of Manipur na thadorokpa cherol amana phongdorakli cherol asigi matungina nauna hawdokadoriba helicopter service asi tha asigi tang 10 dagi Imphal dagi Ukhrul amasung Ukhrul dagi Imphal dani Loinana mathak ki chayol asigi yumsa kaisa haibadi tang tara mathoida helicopter ani haiba route asida service laigani amadi special helicopter service sing asi hanana leptana pairiba helicopter service sing adudagi mathak tani hairi nauna service lahengadoriba helicopter service sing asida passengers sing minimum luggage pugadabani passenger amana pugadaba luggage asigi arumba si kilogram 3 khaktani passengers sing na booking ga mari leinaba query amadi flight schedule sing DC Ukhrul office ta hangliba nodal officer heli service tagi akopa marol sing loba yagani hairi Devolution of fund to local self-governance ki data gi matungina senba chehi lisingani kun mathoi dagi horaga lisingani kun mari lisingani kun manga phawba haukiba chehi manga da tara manga suba finance commissioner recommend tawkhiba senfam amasung release tawkhiba senfam asi mayek sengna paladuna data adugi matungina inkumja lisingani kunithoi lisingani kulhumdoi dagi kaithokliba senfam amata Manipur state ki oina release tawduna Lakhibani Haina Union Panchayat Minister Rajiv Singh na Rajya Sabha da phongdokre Manipur gi oina tara manga suba finance commission na recommend over rural local body gi grant ki senfam chehi lising ani kunithoi lising ani kulhumdoi dagi ngasi phawba thadoktana leiri haiki Manipur gi rural local body natraga panchayati raj institution singi damak tara manga suba finance commission na senba chehi lising ani kun mathoida recommend tawkhiba grant ki senfam asi lupa crore chamaga humdra taret ni haiki Mahak Nahai Senba Chehi lisingani kun mathoi lisingani kunithoi dasu Manipur gi rural local body gi grant ki senfam asi lupa crore chamaga kunthra mathoi allot tawbada lupa crore humpu manga dasmik manga sino thadokhi adubu senba chehi lisingani kunithoi lisingani kulhumdoi gidi tara manga suba finance commissioner recommend tawduna allot tawkhi ba senfam adu thadoktana lakli haiki asumba body asigi Manipur gi oina senba chehi lisingani kunithoi lisingani kulhumdoi gi lupa crore chamaga kunthra manga lising ani kulhumdoi lising ani kunmari gi lupa crore chamaga kunthra taret amadi senba chehi lising ani ga kunmari lising ani kunmanga gi lupa crore chamaga nifu manga alot tawda lupa ama phawba thadokhidri haiki
Yumdam Khemchan Singh Luchingba Manipur gi Anoba Lengak Sembada Saruk Yakiba Kangpokpi Assembly Constituency dagi Karakpa Deputy Chief Minister Nemcha Kipgen Churachandpur Assembly Constituency gi MLA LM Khaukte amasung Tipaimu Assembly Constituency gi MLA Ngorsunglar Sanate Makhoi ahum gi mathakta aina thinkraba Kuki Militant Group United Kuki Liberation Army UKLA na akanba warning ga loinana Kuki Jau MLA ahum asina tha asigi tangkun phawgi manungda nauna Assembly Manipur government asidagi resign taudrabadi ahakpa chairak piragani haina lauthokkhibagi pau ama Eastern Post report tawduna phongli report asida militant group asina thokpa chirol amagi matungina hairiba Kuki Jau MLA ahum asi Manipur da crisis asi laina Manipur government ki nakal da leptuna leiri Manipur government ki mamang Thakta gi hauna Kuki Jau miyam gi interest lives amasung dignity gi mayokta leptuna lakhi cherol asina hai UKLA gi warep asi group asigi central committee na laukhiba warep amani group asina Nemcha Kipgen LM Khaukte amasung Ngarsunglar Sanate gi maming sing palladuna MLA ahum asina Kuki Jau constituency sing represent tawduna leiraga Manipur state government ta cooperation piduna leiri haina maral siri group asina final warning Tauraduna Hairiba Kuki Jau MLA ahum asina tha asigi tangkun phawbagi manungda Manipur government dagi resign tawgadabani haina warning piriba asida tawdaba tarabadi makhoi ahum asi collaborators singni haina lobaga loinana miyamgi yeknabani maramaduna akan bacharak pirakan hairi UKLA na thamliba directive asigi mayokta kanagumba individual natraga organization singna ayatpa amadi athingba thamlakpa yaroi directive asigi mayokta lakpa khudingmak akan ba action lakhatkani hairi report aduda UKLA gi cherol asina hai Kuki Jau miyam asi hauzik leiriba government ge system asida thajaba leite amadi miyamna taliba demand Manipur dagi Indian constitution ge makhada separate administration ge dabi hanba leitana tawkhigani haina report asina thamli Chief Minister Yumnam Khemchan Singh Luchingba Anoba Manipur ge popular government asida Kuki Jau Furuki MLA Nemcha Kipgen bu Deputy Chief Minister oina hapkhiba amadi MLA LM Khaukte amasung MLA Ngarsunglar Sanate nauna semliba government asida support tawriba si akan mamawongda condemn tawi hairaduna Indigenous Tribal Leaders Forum ITLF ke Luchingba Ginza Volzongna Kuki Jau legislature ahum asina makhogi community singbu mirai bani haina phongdokli paumi singda mahakna phongdokladuna Kuki Jau MLA singna Manipur anoba popular government asida yawroidabani maramdi Kuki Jau council na karigumba Kuki Jau MLA singna Manipur gi popular government sembada saruk yarabadi tungda thorakadaba afafata singi daita masa na pujagadabani haina lauthokhiba leikhre komjala singani kulhumdagi megitang ahumdagi Kuki amasung maitei gi marakta leiriba clash asida Kuki Jau gi Chani hena mi sikhre mioi lising tare romgi yum kai mai thadok piduna mang takhan khre amadi Kuki Jau lising nifu mayum makai leitaduna IDP oina leiri asigumba thodok sing thokrabasu Kuki Jau MLA sing na maitei community ga chaminaba pamli haiki handa Churachandpur yauna Kuki Jau na khundariba chingi district singda chathakiba khongjang adu violence ki act nate Kuki Jau miyamgi thamoida leiriba khoisaunaraba amadi MLA ahumda pendaba sing phongdokpani haiki ITLF na nauna semliba lenga gasida thajaba thamde makhoina taliba separate administration ge dabi asi leptana chathakigani aduga mari leinana Kuki Jau MLA sing asina Guwahati da pangthokhiba mifamda lungthu resolution ningsing phamtho I haina Ginza Vulzong na phongdokhi Myanmar gi India ga tainaba border paring da camp sing sadana operate tawriba Indian origin insurgent group sing mathak Indian army na Myanmar gi ngamkhai lansinduna drone bombing sing toina tawduna landabana maram oiraga leibak adugi sovereignty ngakpa ngamdre haina akan mamawongda yaningdaba phongdorakli Myanmar gi news agency gi manung Makhatana report tawkhibagi matung inna February gi tang amagi nongalamdai gi pung ahum lom tabada Panso township ke
Yathayok Khulda Indian Army na drone bombing tawduna landara khi haire report asina hai Myanmar bu ningkha tambalebak amani haina claim tawzariba military janta gi lengak pa singna ngamkhai lana landarak liba asida ngak thokpa ngamdre amadi yumlon nariba China Thailand amasung Bangladesh kumba lebak sing asina hanjin ngamkhai lana landabagi phibamasi oiramlagadi kari oiramgadage haina phongdorakli Lebak amana international ge norm amadi standard thugaiduna lebak tugi hauzik oiriba military ge ason basigi khudong chaba lagduna violence asi tathabani haina masak maming takthoktaba naga politician amana agency asida phongdorakle panba yabadi mamang chehi ge lising ani kudmanga ge july gi tang tara humdo gi attack adugi matangda matamatuda ULFA aina thodok aduda lalhulup asige lieutenant general Nayan Medhi alias Nayan Ashom Sikhi mahaki mathau mangam pangthokre makhata na attack ta lalhulup asige brigadier Ganesh Ashom amasung Colonel Pradeep Ashom Sikhi haina phongdokhi Manipur Public Service Commission MPS Sinal Kaukhiba education subject ke ahangba assistant professor ke recruitment ga mari leinana Dhanamanjuri University amasung Manipur University ke education mahiroi singna education U gi gate mamangda silent protest chathakre ngasi nungthil pung ama rom taba matamda yamlaba mahiroi sing aduna no allied subject for education is not an option our degree our right no allied entry respect MU order haiba play card sing paiduna khongjang changsen ki khongjang adu da saruk yakhiba Manipur University gi education department da research scholar oina PhD tawriba Nongthombam Buddhachandra Singh na phongdokhibada Directorate of University and Higher Education na MPSC gi khuthangda college ki oza chamri ga tara mapal launaba notice thokhiba leire adubu education gi oina allied subject asi Manipur University na order ama thoktuna kakhiba leire maramaduna oza lobagi process asida Manipur University na thokhiba order adu chana handuna education khaki oiba oza lobi yu hain education yu amadi mari lenaba singda memorandum kya pisin khiba leire adubu ngasi phauba thabakta onthok piraktaba asi laibak thibani loinana education gi oza loba matamda pure education gi leiriba matik chaba mahiroi sing oina khanbiyu allied subject sing chana hanbiganu amadi Manipur University na allied subject kakkhre haiduna order thokhiba adu chana handuna oza lobagi recruitment asi niyom chumna pangthokpiyu hairiba ozagi post asi launabagi damak MPSC na thokhiba notice amada post graduate in concerned subject haina notice thokhiba du handak ikuidana nauna tholakpa notice amada amuk post graduate in concerned relevant and allied subject haina onthorakhiba si education ge mahiroi singna yaba ngamloi haina phongdokhi amaramda ngasi khongjang changsin khiba sing adugi maraktagi mahiroi khara education U ge director ga unaduna wari sana hanki wari sana khiba aduda education U ge director ge maike dagi mahiroi sing na tanliba dimana si chatliba February gi tang kun phawbagi manungda thabakta onthoknaba hotnaragani haina thajaba pirakpadagi mahiroi singna changsil lamba khongjang adu handokhi ngasi koi chatra sing la isi Manipur University aduga Dhanamanjuri University gi education department gi chatra sing anta Directorate of University and Higher Education Manipur sina koi MPSC gi kuthang da college ki osa chamri ga karama pa lobani na tau kan sile sa koi education gi oina di allied subject se Manipur University na kakhibo order am lei jaya madigi order do adopt tobiu madugi matungina akoi gi education gi oina di osa se lobiu na akoi na akoi representation ko hanjan phajan jagi be leijare adagi director jare ada ngasi sisu director sir na akoi sentang una sila o na dumaina budi matam thabira kone do laibakti budi director sir si leiram ai tare aduna akoi se akoi gi education gi ocha ko bu matam sida isda pure education gi leiriba chatra sing matik chaba myam am lejai masile dum khanbiu lai subject tu chatnan bi gano education gi MU na akoi gi lai subject se ta e na thokribo order du adopt tawraga madu gi thang gi recruitment gi tawgi yo na akoi haije gi na chatra myam si punna lakse ado hoji
Naharo Sintha Kanglop NSK Wangkai Kaithila Sangbina Sindana Ahan Boyna State Level Thakta Layekpa Changdam Nabaki Thoram Amangasi Wangkai Leba NSK Multipurpose Community Hall the Pangthokre Housing India Amadi Kuki Narco Terrorist Signature Tharakliba Proxy War Haiba Yauna Miyoi Bagi Hak Khongau Nariba Armed Forces Special Powers Act Amadi Matik Mangal Leba Manipur Ama Ohelasi Haiba Team Sing Asida Yumpham Oiduna Pangthokiba Layekpa Changdam Nabagi Thauramadu Chaurakna Mahiroi Chani Henbana Saruya Kibaga Loinena Changdam Naba Sida Mai Paklaba Mahiroi Singi Mafamda Manamathum Sing Yentoktuna Pukning Thawatki Hairiba Layekpa Changdam Nabagi Thauram Pangthokraba Matung Manamathum Yenthokpagi Thoram Maduda Amkelgi President Laurembam Nganbina Athoibe Mithung NSK President Mayengbam Sanatumbana Thoramapu DMU gi History Department gi Associate Professor Dr. Malem Ningthauja Amadi Wangkai Kaithel Asangbi Nupi Marup ki President Guru Mayum Anupamana Akhanaba Mithung Lensing oina saruk yakhi Basi Raul Singha Kaluna Sinjaduna Pakhukjaba First State Level Painting Competition asi Ada ka han Nasingna kuna si Pakhuk ay manamdi Asukwa araba Manipur Zing mayo lariba India amadi nato terroristinga na sa taliba Koshiwa amadi New Bagi Pakhuk na ba Maruina Armed Forces Special Forces amadi Baltic Mangal laiba Manipur no si haiba Team Sekta Yumpham Oga Asi adu laba Sensi Pakhuk sabi Algo Technical Competition asida Drama Satu Satri Seni Paribalakna participant obi Akuga air competition asida category ani kali an category da category A da class 5 agina class 8 power ama category B da class 9 agina power ai ba su leptana hang sina kangna ang su chigini ai su Manipur Students Federation Chatharakhiba Aikhoi Lairik Ningthina Tamsi Haiba Campaign asigi Kunsuba Ningsing Thoram ngasi Imphal West ki Lamsangda leiba Praja Higher Secondary School pangthokre Thoram aduda Social Scientist Dr. Dhanabilaishram Praja Higher Secondary School ki Principal Lamabam Sangita Model Higher Secondary School ki Vice Principal TH Nandina Kaisamthong High School ki Headmistress Salam Sunita amadi MSF ki President Hizam Roshana maru aba mithung lensing oina saruk yakhi ngasi ki Thoram aduda keynote address ki warol piraduna MSF ki General Secretary Sundar Khumanna haikibada education ki lamda sothaduna leiriba asibu kharada oirabasu phukat pangamnabagi pandamda kumjalising ani taruki February ki tang mapal dagi MSF na aikoi lairik ningthina tamsi haiba campaign asi haudoktuna lakhibani hairiba campaign asi ki makhada tongan ba district singe manungda leiba lengaki mahiloisang sing kayada yengsinduna Lakhibaga loinana masida thengnariba khudong chadaba kaya maru oina school singi infrastructure mawong tadaba amadi fibam sokna mapu pandaba amagi mawongda thambiba amadi leifam thokpa oja masing suna leihandaba singasi leiriba mahiloisang singda ayamba thengnari masida Karamba mama mapa oiba singna lenga ki mahiloisang singda macha singbu mahitamba tharakadoribano haiba asisu mari leinana Education Department wakal khanthaba matam oirakli loinana Manipur gi mafam ayambada khunda leitaduna hingminariba khudingmagi senthok lambi leijadaba nomagi chara tanduna hingba imung manunggi masingna hena marang kaina leiribani masina maram oiraga macha singbu mahi masing tamhanaba hotnabada awaba kaya mayoknaduna macha singbu masak thokpa mi ama ohenba ngamnaroidra haibagi mi paiba sing poknari ba asi kokhanba ngamnaba Manipur lengaki Education Department asida ahenma miyang changhanbinaba hainasu mahangna piltokhi
lamdam asida leiriba education system amadi health sector da afaba chatna kanglot ama lehenana bagi damakta ngasidagi hauna tongan ba school yauna health center sing yengsin ba horagani haina World Meitei Organization WMO gi maikadagi phongdorakli ngasi sagolban ingudam leikai da leiba organization asigi conference hall da pangthokiba paugi mifam amada WMO gi general secretary Longjam Samshana phongdokibada Manipur da afaba khunayama oina ba honabada education system amadi health sector asibu Pahanbada natana self-independent oina economic amalaiba haibasi yamnamak tangai fade maru oina lamdamasigi senmit loan phattaba amadi kahena fibam soksil laba khunai ama oina leirakpana maram oiraga education sector asida leiriba lenga ki school amadi private school anigi khetnaba chawrakpada chawrakpada natana lenga ki school da mahi tamhanbagi mahut private school singdana mahi masing tamnabagi wakhalon amada leirakpa amadi private school singda mahi masing tamhanba ngamlak tag bagi awaba kaya mayok nariba fibam singasi lenga ki school yauna private school singasi yengsinbagi khongthang asi lokhalakli Masida maruina primary dagi hauraga high school amadi higher secondary fauba leiriba lenga ki school singda mahiroi singi damak pitharakliba scheme yauna khudong chaba singadu phanghalibra haiba si kupna yengsinba hauragani loinana private school singi oinasu tongan ba mafam singda khurak hangdana hangnarakpagi fibam amada lakliba asi afaba mahiroi sing puthokta honarakpagi su oiramba yai adumakpu lamdamasida khurak hangdana private school sing hangnarakuna business ama oinabagi mawong lakpa amadi mahiroi singdagi maram chadaba tongan ba kahenba fee yauna charge kaya lokhatpana chingba thausil sing asi amuk hanna tawbidana bahaina su mahangna appeal tawki mahangna makha taraduna National Education Policy 2020 da yauriba Manipuri loan na mahei tamhangadabani hairiba asi yauna leiriba tradition amadi culture oiba asibusu hauzik leiriba lengaki mari leinaba singna school gi syllabus ta mapung phana hapsin biduna mahiroi singbu ningthina mahai masing tamhanaba hotnabiyu amadi lamdamasigi health sector da maruoina RIMS amadi Jenims Hospital da miyoi kayana thawai kannanaba haiduna layengba lakpa matamda thokhan ningdaba thodok kaya thokliba sisu thokhandanaba leiriba hospital adugi MS amadi mari linaba authority singna subiyang changbiu loinana doctor amadi patient gi marakta afaba mari thamnaba honase maruoina health sector asida health ka mari leinana miyam da piriba khudong chaba sing amadi phangpham thokpa sing adubu phanghalibra haibasi asisu WMO na kupna yengsinba horgani haiba wafum sing phongdoki Department jingi council oidaba aduga minister jingi akhoi thamoi singdaba haibatai asi myamsina oja singjina magi apambada tawraga leraga su kanada inspection tobidabagi them lakpa oja singna tawrage hairaga su hairiba makhoi gi mathak tangba authority singdagi tangai padan lawam thokpa infrastructure gi oro na try haigana atop scheme digi makha lakpa chhatra jingdagi advantage phangngai dam tawgodo myamda nathaibirakpa myam ase yamna koina uwa phangi adumapu asi World Meitei Organization na koi private institution dina privatization tawba matamda koina da koina koning thokpa leite maramdi gaigana matamda maduna khoigi ngasigi semilon da waraba khunai sadi adugi matik chaiking pi aduna maram oikanda high government school sing asida khoi ming changa kanda primary level ja hoga upper primary high school da higher secondary sing ja khoi ming changa kanda afaba government school sing sangpat pada World Meitei Organization na asaida khoi khungjung changjil lagani haibaduni aduga private school tawbiriba mayam na so haibatai khoi LEP 2020 ki matung ina adugi amadi makhoi gi oiba khoi private school sing dugi makhoi leiba acting adu yengbira Niom chumna chathan janingi haibadi private institution sing je khoi ngasidi tonga ma pham sing da magi anak pham do phawa kurak hangdan haida linkhlak pai fiam Inom puthokning bagi orambadi ai tabu maduna maram orakan da khoi business from the base of la koi ta to lakpa miyam dagi chhatra sing dagi tonga mamam cha daba charge lokhalak pana sing ba sigum thokui mam se tobidana ba haidana su khoi wamida wa sing makai thamjari Development Commissioner, Ministry of Micro, Small and Medium Enterprises ke miyang makhada export import documentation amadi procedures ke matangda numit manganigi chathagadaba management development program
MDP ngasidagi hawdokre hawdokpagi thoramadida Manipur University ki Vice Chancellor Professor N Lokendra Department of Commerce Manipur University ki Professor GP Prasen ERDO ki President Sanaja Obatakhelambam MSME Technology Center Imphal ki Deputy Director Dr. Sinam Yoren Tomba amasung DVSSD MU ki HOD Dr. Namram Amul Kumar Nasar Yaki Thauramadu Mari Lenana MSME Technology Center Imphal Deputy Director Dr. Sinam Yoren Tombana Haikibada Haugatlak Liba Naha Singbu Lengaki Tabak Hakta Ngahenbagi Mahuta Matau Karamna Mahi Tamna Masana Masabu Tabak Pizanaba Amadi Entrepreneur Ama Oihanabagi Pandamda Expert Singer Kananabagi Thauram Amani MSME Gi Makhada Mai Paklaba Entrepreneur Kaya Lady Makoi Singna Su Asigi Punna expert singa loina duna mahi tamliba entrepreneur kaya puthok na bahot na ba changi haina phongdokhi loina na expert kaya na export import documentation amadi procedures ki matangda khanane nakhi ngasi ki thoramadu Entrepreneurship Development Center amadi Incubation Center Department of Vocational Studies amadi Skill Development DVSSD Manipur University amadi MSME Technology Center Imphal Ministry of Micro, Small and Medium Enterprises Government of India amasung Economic and Resource Development ERDO ga punna khusamnaduna Manipur University ki DVSSD Training Hall da pangthokhe Manipur College Kakching Students Union 2025-2026 na sindana thasigi tara taruk fauba chathagadaba College Week 2025-2026 ke thoram ngasidagi college asige principal Dr. Okram Rudrababu na hudokre Manipur College Kakching College Week Celebration 2025-2026 adu hudokpo oina principal Dr. Okram Rudrababu na ngasi ayuk college asige campus tagi torch rally ama lamthaduna Kakching tongan ba mafam singda cheluraba matung da college asige playground da thunglabada da principal Rudrababu na okay madugi tungda principal na Manipur College Kakching College Big Celebration 2025-2026 adu hawdokle haina laukthokpaga loina principal na luchingduna mayam punna wasak lominakhi College Big Celebration adu hawdokpagi thoramda college asige Commerce Department gi Head Professor Yengkhom Raju ate oja sing non teaching staff sing Manipur College Students Union 2025-2026 ke Vice President Dr. Khetrimeyum Birmani Union asige Thaupuba Singh Mahiroi Singh Su Sarugyaki ngasidagi hawdokliba College Week Celebration asige manungda hayeng tang tara amadi tara suba sports meet pangthokani sports meet asida outdoor games sing oina football lamjel javelin throw discus throw shot put throw long jump tuck of war aduga indoor games singdana carom chess badminton arm wrestling table tennis na chingbada athoi ahen tanagani hairi lagliba tangtara nithoidana literary meet pangthokduna debate competition quiz competition na chingba pangthokani tangtara humdoidana freshers meet pangthokduna mahiroi singna cultural amadi makhal mathel thoram kaya pangthokani tangtara marigi ayuk pung taret tagi hogduna college asiki campus luna nana thamnaba social service pangthokani aduga tangtara taruktana college week asigi manungda pangthokhiba competition kaya da makok mathang taraba singda mana yenthokpagi thoram pangthoktuna celebration asi loishingani haina Manipur College Kakching Students Union 2025-2026 ke Vice President Dr. Khetrimeyum Birmani na phongdorakli Manipuri Muslim Development Organization Assamgi Tarahumde Suba Chahigi Mifamlen Organization asige office campus Bans Kandida Pangtokre Tharamasida MMDO gi President Abdul Nur Chaudhary IPS Officer Janab Muhammad Jakiruddin Kasar College Silchar gi Retired Professor Alhas FR Hazari Amadi Alhas Maulabi Ahmad Hussain Chaudhary na Mathang sina mifamapu athoiba mithung amasung akhanaba mithung oina saruk dais ta phamki panba yabadi Manipuri Muslim Development Organization Assam MMDOA asi ingkum jalising amaga nifu mathoida hawdokhiba pangal gi oiba premier organization amani lup asigi thaudang singdi pangal khunai na education gi lamda chawkhat hanba
chawkhat hanana ba hotnaba pangal khunai gi manungda leiriba issue sing solve tawna ba hotnaba atopa community singa pangal khunai gi marakta thorakpa thodok wathok kayada mangjil thaduna yanaba purakna ba hotnaba nupi macha singi mahima sing child marriage divorce case NRC gi issue sing khananaba ga loinana indigenous community oina Khilonjia Muslim da chanana bahot naba Manipuri language official language channa bahot naba amadi maitei pangal gi mari phagat hanba haibana chingba sing asida mangjil thana hotna riba organization amani thauram ga mari leinana pangal lak tagi thoidok hendok pa miyoi singda lengyan fi amadi memento pi duna ikai khumnaki miyoi sing adudi Lamba Basti dagi Dr. Islamuddin Chaudhary, Sapor Moina dagi Dr. Yumkhaibam Jialung Islam Chaudhary, Dolugram dagi Dr. Rahman Ali, Amadi Banskandi dagi Dr. Mehdi Hassan Chaudhary na chingba singni. National Ayush Mission Directorate of Ayush Lamfelpat ki makhada Singzamai Chinga mathakta leiriba famung tara leiriba Ayush Hospital Dr. Singa kusamnadana Kiamgai Haibong makhongda leiba Youth Pioneer Club ta nongmagi oiba lemna laying bagi thoramga loinena awareness program amasu ngasi pangthokre ngasi gi lemna laying bagi thoram aduda Ayush Hospital asigi Medical Superintendent Dr. Yumnam Dhaneshwarina luchingduna Ayurvedic ki Dr. Ani Homeo gi Dr. Ani Yoga amadi naturopathy ki Dr. Rama yauna staff nurse MTS pharmacist punna miyoi mapal ki team mana sarug yadana punna akoi bagi miyoi maudra tarukta lemna laying ki Masida chronic disease oina blood pressure wangba diabetes leiba skin gi problem gynecological problem female disorder piles na chingba laina singyengki ngasi gi thoramaduga mari leinana kiamgai maning lekai da leiba Dr. Longjam Suranjoina hai kibada Hauzigasi allopathy ki lying khaktanatana Ayush ki lying sing haibadi Ayurvedic homeopathy naturopathy yoga na chingba lying sing asisu miyoi baga tanna thanaba yadraba lying makhalama oirakli maram masidagi kiamgai haibong makhonggi akoibada leiriba hakchang nungai tabasing amadi Chahi yamsilaklaba miyoi singbu lying pathaba sigi makhada lemna lying bagi khudong chaba ama Ayush Hospital ge maikai dagi ngasi Panghananabagi pandam da pangthok pani haike Ningtham kalen ani lona rakpa season gi sense lakpa mi puna maksing se ahal dagina ngang phawna loina masa sida ogi medical gi checkup toba masa hanana ba yengthokpagi tangai phadaba lerakpudu da base tawjaraga allopathy khakinatana ayush sisu manipurda hoido endongna sangna laying pathapam hoina satar puduna maram warga ngasidi ayush kisu tonganba ayush directorate am leidna manipurda leiba praja section puna makta ayush ki kana bu khudong sabadu piba ngamnana bagi pandamda ayush ki kogi doctor singatana jaraga ngasi KYPC ki club ki manung sida hariba kogi medical free medical camp ama sinjabani masi mapam sigi ana laying da kogi khudong sa da sing leiba chatok sing ki problem leiba halamal sing awangang sing ki damote yengjaraga tawjabasi kogi kairau kendra yi oina tongan mapam sing da tawjana bagi ahanba khongthang ama oina mapam sida sinjabani Ibudo Pakang Bathogalup Malom Tuliyai Mawang Lekai Thoburel Oiramba Mayang Lambam Samshana Thasiki Tang Tareta Manumatam Chadan Leki Dabada Ibudo Pakang Bathogalup Malom Tuliyai Mawang Lekai Number 1 Students Club Amadi Malom Awang Apun Bamaira Paibina Punna Sinduna Awaba Pungdopagi Achamba Thoram Ama Pangthokre Awaba Pungdokpa Duda Saruk Yakiba Singna Leki Drabagi Thawaina Mapugi Khuyada Ingna Chikna Leirunaba Minute Anitumina Leptuna Thauni Zaki Loinana Leki Drabagi Imung Manungna Nanghoriba Awaba Singdasu Saruk Yari Haina Pauzelakli CRPF के Civic Action Program के मखादा Bal Vidya Mandir Palace Compound Imphal East Nauna Saba Toilet amade Urine Block ngasi sangakre Thoram to the CRPF ke DIGP H Premjit amasung 66 Battalion CRPF ke Commandant SH Anup Kumar Shahu yauna battalion asigi ate officer Singsu Saruyaki B 66 Battalion CRPF na host oidana pangtho kiba thoram to the DIG
PH Premjitna haikibada CRPF na Civic Action Program gi makhada miyam gi award apakaya menkhatnaba sem sabagi thabak chathari masina miyam ga force asiga nungsinaba purakpatanatana hena naksina hana Naksin Hananabagi Kudong Chabasu Piri, CRPF na school asida mateng pangbibagi damakta, Oja Singh Mahiroi Singh na thagat pa phungtokhe, tungda interaction ge thoramama supangtokhe. Hauzik Sanabagi Pau. Ngasigi sanabagi pauda Manipur Horse Riding and Polo Association ascendana Mapal Kangzebungi Sanabungda Chatharak Liba Anirak Suba Dr. KSH George Singh Inter-District Polo Tournament ke team Tarana Saruk Yaraga knockout basis ta Thasigi Tara Mari Fauba Chathagadoriba Tournament ke ngasi sanakeba match amada Tekcham Polo Club na Kakching District Polo Association ba Panjil Tara anida maithiba pikre atopa match amada Chinkhai Hunba Polo Club na Black Watch Polo Club Babu Parabu Panjal Tara Tarukta Maithiba Pikre. All Manipur Taekwondo Association asindana ngarang dage unit kunthra nithoi dage nupa sanaroi chatruka marfu taret amadi nupi sanaroi chamriga kunthra nipal punna sanaroi lising amaga chama kun mangana saruk yaduna tongan ba kanglupta saruk yaduna Kuman Lampak Sports Complex ke Indoor Stadium da Chatharakli ba kunthra mari Suba State Taekwondo Championship ngasi pangthokhiba Junior Boys ki kilogram Humpuripal Kanglupta NSA gi sanaroi Zigabona gold KTA gi sanaroi Stellan na silver medal lakhi kilogram Humpudra humdoi Kanglupta TTS ki sanaroi Pimani Shanana gold medal lakhi CTI gi sanaroi L Punsibana silver medal lakhi kilogram Humdra Nipal Kanglupta UTA amadi LFC gi sanaroi Jamesana amadi Mahesh na mathang sitna gold amadi silver medal lakhi Chatharakli ba tournament asi chatliba thasi ki tarama thoida losilagani Kanglei Park Students Association akumjali singani tara nithoidagi hauduna lamdam asibu sanabagi lamda ama ohenabagi amadi yausang kumai bu sports onthoknabagi pandamda haudorakhiba Kanglei Mega Sports Festival Corona lainana Laktuna mapung phana pangthokpa ngamkhidrabagi matungda haukiba komjali singani kolumdagi hauduna chatharakhiba irangna maram oiduna sports pu pukhatnaba honabirakhiba pandam mapung phana pangthokpa ngamlaktri adubu chatliba chahi asigi oina puwariga sagonariba masana singi marakta mukna haptuna tongan ba mafam kayada Kanglei Mega Sports asi pangthoklagani haina KSA gi Sports Secretary L Rakesh na fogdoraklei Hauhi Masahi 2012 tagi hauduna KSA na Kanglei Mega Sport Festival haina mingthon jaba mayorol lagi leraglaba masana kayaga loinana tongan ba event singa loinana taramari rak suba khwaidagi chawba Kanglei sana kumhai 14 Kanglei Mega Sport Festival Handak Chahigi oinasu 2nd March tagi 7 March phawwa Mapal Kangjebungda main oiba thoram oiraga amadi tongan ba Kanglei Parking Farm singda pangthoklagani Sport for Science haiba timda pangthokadoriba Kanglei sana kumhai asigi maru oiba pandamni yausangi maru nabi pusin laktuna ka henba mawongda Kanglei Park asiga chuna dawa thong sing chatharakpa amadi mayai kaaba chinjak kasin thaksin duna pamdo thoksing tholokpa thingnamagi pandamda sinjamani loinana Manipur Cricket Association sindana Tara Suba W Pralhada amadi W Ramananda Elite Tournament ngasi hodokre tournament asi hodokpagi thoramda Model Higher Secondary amadi Oriental College ground da pangthokhi thoram majuda Manipur Cricket Association ge Vice President B Biswajit Secretary L Gitranjan Treasurer CH Nishikanta Joint Secretary Muzibur Rahman athoiba mithunglen oiduna saruk yakhi tournament asi ge ngasi sanakhiba hodokpagi match ta PTRC Patsoina Cyclone Thangmei Banbu Maithiba Piki Lairenjam Public Ground da Sanakhiba match da Model Club Chinga Makhana Crow Khabam Bazar Bu Maithiba Oikhi
Thobal Moising Ground da Sanakiba match da Trau Kwakaitelna Cham Khagempalibu Maitiba Piki. Manipur Veteran Cricket Association Sindhuna Chatliba Thasigi Maridagi Hauraga Langthabal Public Ground da Chatharakli Batarahum de Suba T20 Manipur Veteran Cricket Tournament ke Ngarang Sanakiba match number Tarama Thoida SNC Sangai Pro Masung YUCC Kwakatel Moirang Purel ga Sanakiba match adugi Chayet Nabas Singh Tournament Committee MVCA kana kupna khanaraba matung match adu YUCC Kwakatel Moirang Purel na winner oire haina lauthokre. All Jiribam Sports Association AJSA na sinduna Jiribam High Secondary School ge sanabungda mamang tha January gi tang kuntra dagi sanaba hokiba kunsuba thokchom Radhamani Memorial Senior Football Tournament 2025-2026 ke ngasi sanakiba ahanba semi final match ta RYC Ramzai Zangna Khasi Youth Club Kamrangabu goal mari anida maithiba piduna RYC Ramgai Zangna final changkre Hayang ani suba semi-final match nungthil pung ani taba matamda Sunrise Club Kadam Talga Oriental Club Babu Paraga sanagani ngasi sanakiba match asida KH Nilkamal Singh na center referee Aziz Haider amadi Sa Jamal Chaudhary na assistant referee number 1 amadi assistant referee number 2 aduga Iqbal Hussain na reserve referee oina match asi conduct tauki Khasi Youth Club Kamaranga na toss ngamduna side khanki aduga RYC Ramzai Zang na ball kauduna sanaba hoki RYC Ramzai Zang gi sanaroi Jacob na ahanba minute goal ama chanduna RYC Ramzai Zang gi goal gi account hangdoki tungda RYC Ramzai Zang na Sanaroi Robin Rongmei Amadi Jacob na tara nithoi suba minute Amadi kunthra mathoi suba minute goal amamam chanduna half mamang da RYC Ramzai Zangna Khasi Youth Club Kamrangabu goal ahum sinoda mangjin thaduna raikhi half matung Khasi Youth Club Kamaranga gi Sanaroi Kirsan Amadi Hamboina Humpu suba minute Amadi Humpu mapal suba minute goal ani chankhi RYC Ramzai Zangi Sanaroi Montuna Marfu nithoi suba minita goal ama chanduna apiba matamda RYC Ramzai Zangna Khasi Youth Club Kamrangabu goal mari anida maithiba pikhibani Ningsing bai yai tournament asi Babu Parada leiba Thokchom Joy Kumar amadi mahaki machin manau singna makhoi gi leikhidraba apokpi gi mamingda kachaba tournament ne Loisilakpada maruiba pau amuk hana Kuki Joe Miyam na Imphal lakpa matamda tholakpa afafatagi daita pumnamak anoba lengak asina pugani haina Chief Minister Y Khemcha na phongdokre Ukhru gi litanda thokliba irang asi makhata na sangthadana ba haiduna Kuki Students Organization amadi Katho Katabnau long na appeal tawrakli Manipur State BJP na luchingba anoba lengak ama semkhra tungda party asigi anoba president athubada khallaba yana leire Manipur gi anoba lengak asigi cabinet expansion tha asigi tara nithoi amasung tara manga gi marakta tawraba yai haina official gi oiba paw amana phongdorakli Amasung Imphal amadi Ukhru gi miyamna chathok chasin tawbada khudong chana nabagi damakta Manipur lengakna akhanaba helicopter service haudokre Ngasigi onadi ISCOM News na pizza ba Manipuri pau matang ase losinjari miyang tabiriba singbo amuk hana khurumjari